Akisbani Imphal Nolini Devi na pau pajadi ahanbada madu iba pau Manipur Santi Puraknaba Security Force singna tongan bamapam singda thiumbagi thabak sathakre Waikhom Mirawaisanu Paris Olympic Games lisingani kunmari ki qualified oire amishung Pradhan Mantri Narendra Modi na ngasi Rajasthan da Lok Sabha mikal ki vote khomgatawri Manipur Santi Puraknaba Security Force na lepalaitana lakhalakpa Chekchil Thaurangi saruk ama oina ngarangsu tungan pamapam singda thihumbagi thabak sathakre Manipur Police Control Room na tokpa cherol amana hai haukiba pungkun mari asida rajya sigi tungan pamapam singda thihumbagi thabak sathabada KCP Taibangan bakangbugi kader ama Thobal jela taki phagatki mangondagi pistol ama kapayari bamaru tara detonator yawba hand grenade ama gari bolero ama yauna atai polam sing phagat pangamki Zerul asina hai pojai puba gari chani kuni thoi National Highway number 2 Imphal Dimapur lambida security ki akanba cheksil thorang kaluinana Imphal tamna pusilakre makhatana gari sing chathok chasinda ayat apan leitana bagidamak security ki convoy sing mafam sing da leiri Surajapur jila ki assembly segment mari ki ani superintendent ngarang jila asiki DC chamber da leiba mini secretariat complex da pangtokre Tharumatu Outer Manipur Parliamentary Constituency ki General Observer Oriba Ujwal Kumana video conferencing ki khutang da yengsin ki randomization pangtokpa tu da additional district election officer assistant returning officer sing amadi nodal officer sing na charuk yakhi jila asiki oina ani subatangka ki polling personnel sing ki training pibagi thabaksu tha asiki manga amadi taruk da pangthoklagani haidi Len tabayaw na akan banonglay nungsina Perjol jila ki oina yumni purom amang atatakan kre haidi. Aiko ki Perjol pauminahay hogiba numayjeng numitagi raja siki tungan ba mapam singda sit ki banonglay nungsina amang atakaya tokale. Perjol jila tasu nonglay nungsit asina na amang atatakan kre. Jila asiki kwaidagi hena sokpa mapam sing lungtulian village na oidi. Mapam asida yung kuntarom len tabana maram oiraka amangata thoki Bangkai area ki kangreng village asu len yawba akan banonglay nungsina yung taruk hena amangata thoki nonglay nungsit asina sanga amadi law singu ki farm singchu mang takhan ki amarom da Manipur da handak ta kan banonglay nungsina maram oiduna yung yawna amangata kaya thoki ba adugi matangda kendra ki griha mantri Amit Shah na mukhi mantri nongthombam biren ka ngarang wari sanakre Wari sanaba aduda nonglay nungsina amangata thokraba Manipurda kendra ki maikitagi piba yaba mateng sing pigani haibagi thajaba phongdokhi masiga loinana griha mantri na nonglay nungsina mangan takan kiba aduda nungaitaba phongdokladuna thawdo asida leikidabagi imong manunggi maphamda awaba phongdokhi loinana sokpadagi layin tuna leiriba mioi singsu athuba matamda phagalakpa oirasanu haina phongdokhi Griha Mantri na nonglay nuksina amangata thokan kraba nongchu Bengal amasung Assam ki Mukhi Mantri ga wari sanatuna Raja sing atuta kendra ki maikei dagi piba yaba mateng pigani haina thajaba phongdokhi Lakliba Lok Sabha mikal ga mari lena na Perjol jila ki oina mikal da mathuk tawataba polling officer sing amadi presiding officer sing gi ahanba tangka ki training pangthokre Raja ki TIO Perjol na thokpa cherol aman hai training asida maru oina EVM amadi VVPAT machine sing sijina bagi mawong mock poll yaw na polling officer sing gi duty sing gi matang da khangan ki Thorum tu jila asigi district election officer Assis Das amadi district election officer sing na charuk yakhi Tokyo Olympic silver medalist Waikhom Mirawaisanu Paris Olympic Games lisingani kunmari gi qualified oide Bharat ki oina weightlifting masana da mahak mathanta games asigi damak qualified oirakpani Thailand ki Phuket te sathariba International Weightlifting Federation IWF World Cup ta ngarang Mirawaisanu na nupi gi kilogram 58 gi group B event ta ahum chuba amadi overall dana 13 subat ta tuna Paris Olympic Games ki damak qualified oikibani Indian Premier League cricketer Rajasthan Royals na Mumbai Indians pu wicket tarukta maitiba pikre Mumbai gi Wankhede Stadium dangrang sanakiba match da thoina bagi damag ran chama kuntaruk darkar lobada pandamadu over taramanga ga ball ahumda yobangam ki ngasi Royal Challengers Bangalore ga Lucknow Super Giants ka Bangalore ki MC na Swami Stadium da sanagani match achi namidang pung 3 makai dagi sanaba hogani tabiri pa pawasi Akasbani Imphal dagini
प्रधानमंत्री नरेंद्र मोदी ने ngasi Rajasthan da Lok Sabha Mikhal gi vote khongwadauri Sri Modi na Rajasthan ki Modera village da nungtil pung ama makai da thungani mahangna Jaipur rural Lok Sabha seat ki Mireb Rao Rajendra Singh gi Mikhal gi rally da saruk yakani प्रधानमंत्री की खोंगचट अची लोकसभा मिखल की मतम लौथोक्लबा मतुंगदा मिखल ग मरी लेनाना राजस्थान दा चटपा हानबा खोंगचटनी राजस्थान दा टाकक अनि थोकना थाजिगी 38 अमसुंग 26 दा भोट थादनगनी बीजेपी की मकोक थोंगबा लुचिंगबा अमसुंग गृह मंत्री अमित शाह ngasi नोमगी खोंगचटा कर्नाटक दा चटकनी महंगना ngasi अयुक बेंगलुरु दा दल की कार्यकर्ता सिंगा मिफम पांगथोकनी तुंगदा बेंगलुरु रूरल लोकसभा केंद्र की मनुंग चनबा चन्नपत्तनम दा पांगथोकबा रोड शो अमदा सरुक याकनी लाकेदौरी लोकसभा मिखल गमरी लेना बीजेपी की इलेक्शन मैनिफेस्टो कमिटी की मिफम अमा न्यू दिल्ली दा लेबा डोलसी के ऑफिस दा पांगथोखरे मियोई कुंतरे ने साबा मैनिफेस्टो कमिटी की मिफम असी बीजेपी की मकोक थोंगबा लुचिंगबा राजनाथ सिंह लुचिंगदोना पांगथोकपनी अमिसुंग हंदकी मिफम असिना कमिटी असिगी अहानबा मिफमनी केंद्र की मंत्री सु ओरिबा डोल की लुचिंगबा निर्मला सीतारमण कन्वीनर अमसुंग पीयूष गोयलना कमिटी असिगी को कन्वीनर ओइदी मदक असिदा कांग्रेस के सेंट्रल इलेक्शन कमिटी की मिफम अमसु न्यू दिल्ली दा पांगथोखरे मिफम असिना लोकसभा मिखलदा तेलंगाना की मिरेप ओइगदबा सिंह की मिंग लाउथोकनबा खनरी कांग्रेस की मकोक थोंगबा लुचिंगबा मल्लिकार्जुन खड़गे सोनिया गांधी तेलंगाना की मुख्यमंत्री रेवनाथ रेड्डी ने चिंगबा लुचिंगबा सिंह मिफम अदुदा सरुक याखी ngasi phongba pause sing ki maroiba pau sing ki dama hause Waikhom Chitradhani leide Chitradhani Thagachari Nolini Pokna famda Amit Shah na nonglai nungsit na sohalaba state sing CM sing wari sana khre haina ahan ba headline tawri Sanga Express Manipuri edition da Masal Mani Power na humduna puhon gumsi haiba Congress luchingba okram ibobigi wafam Chawna banner headline tawri Ijel Express da private laboratory da test tawna tharuba doctor amagi mathakta so cause notice thakre haiba paw asina ahan ba headline tawri Imphal Free Press da Churachandpur da nonglai nungsit na yum Marifurom mangtak hankre haina ani shub headline tawri Sana Leibakta Namduna Pukiba Cheng Tingalau November dagi February Fawagi Cheng Pigi Haiba KF and PD gi Director gi Wafam Ahan Headline Tauri Pao Sigi Makhada Cheng gi agency gi Matam Loikre Anoba Country Fawba Department na Yelagani Haiba Sub Headline Masu Piri Manipur News ta ceasefire tawnakhrabasu khutlai surrender tawdabana security agency singna nunangba fawre haiba policy ani shuba headline tawri Manipur Mail da Delhi ki Chief Minister Arvind Kejriwal April 15 fawba jail thajin khre haina ahan ba headline tawri Policy Ganfu Mail da su ahan ba headline tawduna fongli People's Chronicle da Arunachal Pradesh da leiba mafam singi maming China na nauna thonjilakpa bu kendra sarkar na reject taw khre haiba gi paw ma ahan ba lamai da fongle Naharol gi thodang da mikha ponba haitaba lakchaba yadaba Manipur Koba state amalai haina parliament manung da lawbang amami hut thagachi haiba congress luchingba okram evo bigi wafam anchor column da fongli huyelan pauda Eastern Nagaland People's Organization na Mikhal da saruk yararoi haina election commission da khangan khreba policy ahan balamai da fongli Morning Bell da Imphal West Dilagi oina hangliba relief camp singi mapan da leiba lanjenarak pa miyoi singi akhanaba polling station sing sem khre haina ahan balamai da fongli Hills Hornbill Express da Kuki gi makok thongba travel body na Mikhal gi thong ningthina pangthokna ba advisory ama thokre haina fongli Tamenglong Times da Social Welfare Department ki makha da leiba Ima Nongthang leima yai fatengbang scheme di form thajin bagi matam April 10 fawba sangdok le haina fongli Sanga Express English edition da Jenims ki geta leiba PNB gi ATM booth lut tawna bu honaram le haina ahan balamai da fongli Nolini Thagachari Chitradhani Arubida Maruiba Pau Amukana Manipur da Santi Puraknaba Security Force singna tungan bamba pham singda thiumbagi thabak sathakre Saikon Mirabai Chanu Paris Olympic Games lisingani kunmari gi qualified oire Mishung Pradhan Mantri Narendra Modi na ngasi Rajasthan da Lok Sabha mikhal gi vote khonggadori Paulo Jare